ꯌꯥꯝ ꯁꯦꯔꯤꯌꯁ ꯑꯣꯏꯕ꯭ꯔꯕ ꯃꯥꯒꯤꯁꯦ ꯑꯋꯥꯔꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯕ ꯅꯨꯡꯉꯥꯏꯇꯦ ꯍꯨꯏꯁꯤ ꯀꯃꯥꯏꯅ ꯅꯥꯔꯤꯅꯣ ꯅꯪ? ꯍꯥ? ꯑꯣ ꯃꯁꯥ ꯃꯊꯟꯇ ꯅꯥꯔꯛꯏꯔꯣ? ꯀꯌꯥꯝ ꯀꯨꯏꯔꯕ? ꯃꯃꯤꯡ ꯀꯩ ꯀꯧꯒꯦ ꯍꯨꯏꯁꯦ? ꯑꯃꯨꯕꯤ ꯀꯧꯋꯦ? ꯍꯧꯖꯤꯛ ꯈꯣꯡꯕ ꯈꯣꯠꯄ ꯑꯝꯇ ꯉꯝꯗ꯭ꯔꯕꯣ? ꯉꯝꯗ꯭ꯔꯦ? ꯁꯤꯗ ꯍꯥꯟꯅ ꯍꯨꯏ ꯑꯗꯨꯝ ꯂꯥꯌꯦꯡꯕ꯭ꯔꯣ? ꯌꯥꯝ ꯁꯦꯔꯤꯌꯁ ꯑꯣꯏꯕ꯭ꯔꯕ ꯃꯥꯒꯤꯁꯦ? ꯑꯋꯥꯔꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯕ ꯅꯨꯡꯉꯥꯏꯇꯦ ꯊꯥ ꯀꯌꯥ ꯐꯥꯔꯒꯦ ꯍꯨꯏꯁꯦ ꯅꯪ ꯂꯣꯏꯖꯕ? ꯅꯪ ꯂꯣꯏꯕ ꯊꯥ ꯀꯌꯥ ꯐꯥꯔꯒꯦ? ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯍꯨꯏ ꯅꯥꯕꯁꯦ? ꯐꯔꯛꯀꯅꯤꯗ ꯐꯔꯛꯀꯅꯤꯗ ꯑꯗꯨꯗꯤ ꯀꯩꯝ ꯆꯥꯗ꯭ꯔꯦ? ꯅꯨꯡꯉꯥꯏꯇꯦ ꯐꯔꯅꯤꯗ ꯐꯔꯅꯤꯗ ꯀꯌꯥ ꯄꯤꯒꯦ ꯗ꯭ꯔꯤꯞꯁꯦ? ꯑꯗꯨꯗꯤ ꯀꯌꯥ ꯄꯤꯒꯦꯕ? ꯁꯨꯝ ꯂꯩ ꯃꯥꯏ ꯃꯑꯣꯡ ꯅꯨꯡꯉꯥꯏꯇꯦꯕ ꯁꯤꯁꯦ ꯅꯪ ꯗ꯭ꯔꯤꯞ ꯂꯩꯗ ꯃꯇꯦꯡ ꯄꯥꯡꯅꯧ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯍꯨꯏ ꯆꯥꯕ ꯈꯣꯠꯄ ꯀꯩꯗꯧꯕ ꯀꯟꯅ ꯊꯤꯡꯉꯤꯗꯅ ꯑꯗꯨꯗ ꯃꯥꯅꯒ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕꯁꯨ ꯎꯕꯗ ꯁꯨꯝ ꯂꯩꯗꯅꯀꯣ ꯑꯉꯥꯡ ꯑꯣꯏꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯔꯤꯕ ꯖꯤꯕ ꯑꯁꯤꯕꯨ ꯃꯤꯑꯣꯏ ꯀꯌꯥꯗꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯇꯣꯛꯄꯤꯗꯨꯅ ꯆꯤꯟꯖꯥꯛ ꯑꯣꯏꯔꯤ꯫ ꯅꯧꯔꯤꯕ ꯑꯉꯥꯡ ꯑꯁꯤꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯈꯥꯏꯗꯅ ꯃꯍꯥꯛꯇꯕꯨ ꯐꯒꯠꯂꯛꯂꯗꯤ ꯍꯥꯏꯗꯨꯅ ꯉꯥꯏꯍꯧꯔꯤ꯫ ꯍꯨꯔꯥꯜꯂꯒ ꯍꯥꯠꯇꯣꯛꯄꯤꯗꯨꯅ ꯆꯥꯊꯣꯛꯄꯤꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯨꯝ ꯆꯥꯎꯅꯕ ꯌꯣꯛꯆꯔꯛꯄ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯇꯣꯛꯄꯤꯗꯨꯅ ꯀꯥꯏꯅꯍꯟꯈꯤꯕꯒꯤ ꯃꯤꯑꯣꯏ ꯀꯌꯥꯗꯤ ꯉꯁꯤꯃꯛꯁꯨ ꯊꯃꯣꯏ ꯀꯥꯏꯅ ꯂꯦꯜꯂꯤ꯫